Hozig Manipur viral select liba Noida 143 sector gi Maitei in danger haiba topic asida viral select liba asida hariba thogdok asida senariba menoiba culprit singbu Kanglaipa Communist Party PWG MC unification gi PRO singkhai nganbigi makhada serol ama thadorokli madudi KCP PWG na QNet Noida sector 143 gi scheme gi matangda leibak miyam da wafam khar thamjari Kanglaipa Communist Party People's War Group na leibak miyam gi wakhal singsinjari madudi Hauzik social media da RK production haiba media face asina expose tawrakliba QNet Noida sector 143 telephonic online scheme asigi matang da loop asida masing yamlaba victim singna complaint ama lakpadagi haiba scheme asibu loop asina ngasidagi kupna thijinba investigation haujaragani scheme asida main oina senariba miyoi singi maming oina fallabada Moirangthem Bablu Moirangthem Arya Thoksom Sarat Kumar Ningthaujam Puspa Thoksom Milan Ningombam Dinku Singh Yankhom Omenda Man Leader Rakesh Khomdram Dhananjoy Manikumar Hisnam Rajkumar Kherodini Devi Nelson Thingam Man Accused Jitesori Lairel Lakfam Ingudam Sanathoi Sanu Ningthaujam Lakshmi Devi Sector Mayum Odikumar Singha Arya Moirangthem Koko Umendro Yankhom Boris Salam Asias Moirangthem Kennedy Singh Moirangthem Aryabhatta Singh Amom Pravin Regan Moirangthem Nika Singh Mathakta Panjariba Nupa Masa Nupi Masa Singh Asigi Mama Mapa Oiba Singna Atuba Matamda Isa Isagi Isa Singh Noida Dagi Kokthokpiduna Loop Asida Numit Humnigi Manungda Sangzaragnaba Loop Asina Hajari Loopna Phangba Fawda Hariba Mi Khara Asina QNet Koba Company Ama Establish Tauraga Samjaraba Laibak Asigi Naha Singda Thabak Phangangani Hairaga Noida da Kauraga Candidate Singdagi Sel Lauraga Scheme Asi Salaibani Maram Masina Loopna Scheme Asigi Matangda Task Force Ama Semaga Loinana Sida senariba scammer sing asibu asum aralgi matung ina sairak pinaba investigation hojari aduna lupna thajariba matam asidagi nongma thengthadana lupta angang sing asigi mama mapa oibo oibi singna sangjar kadabani haiba warol asi leibak miyamda media gi khuthangda haijari